CHAHI NOURIBA MAHEIROI ANI YAMNA CHINGNANINGAI OIBA MAWONGDA MANGKHIBAGA MARI LEINANA SHEMKHIBA JAC AMADI IMUNG MANUNGDA NGASI MANIPURGI GOVERNOR AMADI CHIEF MINISTER UNNADUNA ANGANG ANI ASI TEKTA KAIDANA IMUNG MANUNGDA SHINNABINABA TAKSHINKHRE LAMSANG ACGI MLA S Rajan YAUNA JAC AMADI IMUNG MANUNGGI MIYOISINGA GOVERNOR UNNADUNA MATUNG PAUMISIंगDA WA NGAंगladuna MLA S Rajana hai lamsang ACGI manung chana leiba lamsang phumlau lambe akham awang leikaidagi Avinash maibam atopa mingkhaba chahi taraga taruk apokpa maibam hemanta amade lamsang akhamdagi ningthauzam Anthony atopa ming temba chahi taraga mapan apokpa leikidraba en sundana mafam khangdana mangkhiba ase laibak thibani mangkhiba angang ani asigi fonde senapati gi oil pump amagi manaktagi fangbangamle adubu makhoi na thaukiba gari amadi masadi thiba phangdana leiba asigi matangda ngase imung manung amadi JAC yauna governor ga unabani governor ga unabada governor gi maikai dagisu angang ani asigi langla langjin puthokna ba kana khonari haina fongdokpaga loinana governor na mari reinaba official singa pau faunaduna angang ani thibagi thabak tathadiba sing kupna hangki haina MLA na fongdokhe MLA S Rajana makha taraduna hai ngasi fawba tatharakliba irang asida kuki khulai paiba singna state force da landaraktuna misi mina thohalakpa asina kuki khulai paiba singna landarakliba se state lengakta landarakpani haida lawfam thoi haina su mahna makha takhi Nakalamaromda Chief Minister ga unaruraba matung paumi singda wangang laduna JAC gi convener Lokendrana hai mafam khangdana leiriba Avinash maibam amadi ningthauzam Anthony gi chap chaba nangda nangjin puthokpiduna angang ani ase tekta kaidana imung manungda sinabiyu haina ngase Chief Minister da JAC amadi imung manungna taksinke maduda Chief Minister na angang ani ase fabada chenaba singna leiba mafam ama masak khangdokpa ngamle mafam asi state amadi central force na question duna thamlaba matung operation chathanaba sem saba loire angang ani ase tekta kaidana imung manungda sinanaba lengak asina akanba moongda khonari haibu wafam sing fongdorakle haina so mahangna makha tana fongdokhe Officer SDPO more ananda bauda khutharak pasina di state government da bau yauna uki singsina landara banena ekoi government su lobhom thoi aduna hojikti ekoi gi youth naha mayam singna ekoi gi kaino jaga jaga voluntary singsina ngakchaba taraga su sigumba jaga uki ni gi jaga mayam singsti ekoi gi naha mayam ama changme mautai gi state force amadi central force ani team combine thajalaga more da tawriba sumaina tawrakanda da ekoi gi sigumba uki gi leiriba lalauba adagi chin kuki changai ba mayam sing se khoi tapu ngamgani habagi thajaba do ingonda yamna le aduna state sarkar gi maikai da sungarang to honorable chief minister suhaigre asai suhaigre ekoi na sing ji ekoi gi pul laikai nga ku gi voluntary oina thammaga volunteer oina thammaga ekoi ayambana ekoi security force na sangjalaga thengnabagi thabak tawbiyo natraga di sidi misi mina sum tolaga conclusion amasu laroi waroi silamasu laroi aduna ekoi state force kaktana thengnaraba kandu da ekoi waroi silama thuna lakada bam sum shanti peace lakani anani adom dai pokan ai pressure tawrabani to buru phone du di senapati de leire na senapati leire riga jiki anga ani sidi atopa jaga ama changkhrega anga du moi ju aron ko paw de moi na pange de haibaki anga ani leige jaga chi anga ani phab de yaw ba ko gi kuki singai tare ko gi leiba jaga ama khak ko na khang de ji koming to na ko chal leire atopa jaga ama khak na machine na ma na pu haibire yam tuna han ba tawrage ko mi am tung khaja biro na kuki ki jaga che masi ge ide ko apun ba kanu koming ma to biyo na ko sem da kana ko khaja to